Akaswani Imphal Ningthoukhongjam Suni na pau pajari ahanbada maruiba pau Leibaki atai mafamsing na pangthoknabagum Manipur ngasidagi hauduna numit humni chupna jan kalyan civil campaign pangthoklagani Security force na tongan mafamdagi lalhauba ani drug larunba miyoi ani fare amasong Pradhan Mantri Narendra Modi France ki Evian da pangthokliba G7 mifamgi awangba thaki sesanda saruk yari Leibaki atai mafamsingda pangthoknabagum Manipur ngasidagi hauduna numit humni chupna jan kalyan civil campaign pangthoklagani Thauba jilada jan kalyan civil ngasidagi hauraga numit humni chupna thasigi 18 amasung kunda Thaubal DC complex ta pangthoklagani numit humni chupna pangthokadaba miyamgi yaifanaba campaign asida jila asigi miyamna ayuk pung 13 dagi nungtil pung 3 phauba kendra sarkar na piriba yaifa thaurang scheme singi kanabasing miyamda phangangani Thauramgi sarukamu oina Aadhaar registration update tauba Ayushman card Ujwala amadi atai scheme singi registration tauba yagani hairi Bisnupur masung Jirbam jila da suk ngasidagi hauduna numit chupna campaign asi sathagani District Administration Kamjongna Jan Kalyan Sibirgi makada mega registration ki mama ngasidagi hauraga tha asigi 18 phauba pangthoklagani Kangpokpi jila da suk ngasidagi hauraga tha asigi 18 phauba numit chupna campaign asi pangthokani Manipur Sarkar ki Planning Department sinba miyam yoiba yaifa thaurangi campaign asigi manungda sarkar ki tongan ba khudong chaba sik miyamda phangana bu honagani Tengnopal Tamenglong Chandel amasung Churachandpur jila dasu Jan Kalyan Civil Campaign numit chupna satharagani Security force na tongan mafamdagi lalhauba ani drug lalonba miyo ani fare Manipur Police ki pauna hai Rajya sa thokliba irang asi lakshinaba sing amasung tampaki tongan mafamsingda Thibu humbagi thabak chathari masigi saruga moina haukiba ningthokaba numita Imphal West jiladagi aina thingkharba laulolup RPF pelegi miyo ani faki pharba miyo sing adugi manungda amana Bisnupur jilagi oina mamang lekaidagi haujikna Sagolban Moirang hanuba marak mayai lerakta leibani atopa miyo adusu Bisnupur jilagi leimram awang lekaidagi ni maraga sida Imphal East jiladagi miyo emasu .22 gi revolver amadi kapa yariba maru mapan ge konana faki pharba miyo aduna Kurai puti balekai digini haujik sambai kangtakta leibani Pausna makata na hai security force na mayai kabani sagi mayuta changsilakpa khongjanggi sarukama oina Manipur Police ki kangbu amana miyoi ani morphine kilogram ani ga konana fare pharba miyoi sing adu Churachandpur jilagi ti khongnom faidegini ngarang su Kangpokpi jilagi Gamphibaida hangba check post ta chatwalk sing check tobada auto rickshaw madagi yungo Liter Samu Humpu Henbo Konana Miyo Ama Fare Pharba Miyo Du Kangpokpi jilagi utong loktogini hairi Amaromda security force na Ukhrul jilagi Sangkai Mongkot Chepu Khulgi Chingsang Pareng masung Lengang Ching Sikingbung Khulgi Chingsang Pareng da saramba Bangga Tarani Thoi Thugai duna mangan kare mafam adudagi binocular amadi single barrel nongmai maru nipan phangki Imphal ki pauna kaithel da mathau tawriba traffic police amabu thangna tinduna asoka pananga lambagi thokdokta chenabani haiba miyoi ama police na fare thokdok adu ngarang ayu nganbada traffic police personnel aduna maki mathau thokpa matamda thokibani thokdok adu da sizinaba thang police na fangle security na ngak senduna rims da layeng lakiba kuki gi miyoi ahum ngarang ahing nongyai matung hospital dagi puthokre Kuki gi miyoi ahum asi rims hospital da layeng jathaba yaro haina tongan ba phurupki masing lalma miyoi kayana Rims Hospital mamang dangarang numidang su akan bakongjang jangsingi madugi matungda khongjang loisingi manungdagi miyoi khara khangatuna Rims ki director ga unatke maduda director gi maikaidagi soktuna layang libaku ki ahum madugi phibam lubadagi hospital asidagi puthokpa yadaduna laibani adumoinabak ngasi angan ba ayuk phawbadadi puthokargani hana thajaba piraki hairi Senapati Women Police Station na Pokso Eki makada lokatpa FIR maga mari renena sahi sudriba angang ahum maral chumthok chanaba numit 18 observation home da thamnaba kangan kare masigi mathakta victim oiriba imung adugi ahal singda lupa 5,000 fine oina thianbagi mathakta lupa 5,000 compensation pinaba su kangan ke Islamic calendar gi matungina Islam lining chatpa singi sahi hoba numit ahanba Muharram ngasi pangthoknari loinana tha sigi 16 ta anuba sahi gi tarani chanba numit Yaum I Ashura gi pangthoklagani haina Sadar Bazaar Jama Masjid ki cherol amana hairi pau gi marak thatna attend break ama
Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patients singidamakta 3 molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test Testing asigi mateng na cancer layang bada amasung targeted therapy da jauna mateng oigani. Akupa marol gidamag Diamonds Project Department of Pathology RIMS tatanabiyo. Kari nune kabar handu isar sar London jorok tu sar sar Kari apa katon? Kari sar na tengai gre kana nune nune kisigi sar hai ris bo Sar hai ba nati katon SIR hai ba Kari SIR Hoi SIR hai ba dine Special Intensive Revision hai ba Aduna kari hai ba Voter list tagi ne yauroi daba mi lokthokpa aduga yauga daba mi buna hapchin ba Atayna kari Voter list ta eligible oiba voter sing tamak yawhan ba ECI na ne SIR chathabane May 13 dagi June 15 fawbada BLO sing na yumthong kuding chatuna enumeration form mention bagi kongchat aduda karigumba mention leba form adu submit ta hodraba draft voter list ne ming yaurak la Aduni luri ni hari sinidi aduna akopa marol BLO dagi logadaba natragana 1950 da call tawadaba Paujenjariba Chief Electoral Officer Manipur tabiriba pawasi Akaswani Imphal dagini Pradhanmantri Narendra Modi France ki Evian da pangthokliba G7 gi mipam gi awangba taki session da saruk yakre sayisigi nungyoeba warol di forging new partnership and rebuilding international solidarity haibesini mipamasina G7 lebak singi luchingba singbu amata oina punchinduna amaga tengbangnana ba amasung malem gi hauji goiriba wafam singi matangda sukhana kai mipamaduda World Bank amasung African Development Bank gi makok thongba myoy sing saruk yaki Mipamadu France ki Rashtrapati Emmanuel Macron na formal oina Bharat ki Pradhanmantri masung atai luchingba singbu taramna oglaba matungda hauke social media thagatpa warwala mada Pradhanmantri na hai G7 gi lebak sing asina malem gi sakut thaurangi amasung miyoibagi yaifana ba wapam sing kumna khanagani mangna hai Bharat na amat oina punsin aduna sakutpagi lambi da sangsinminabada achetpa thajaba thamle Indian Railways na Khanongpok Central Railway gi kilometer ni phunitoi sangba Sampa Korba Third Line Project lupa koti 785 changna sanaba ayaba pikre Railway Mantraloi na hai project asina Champa amadi Korba gi marakta railway gi omsuba line changbatnaba thaurang asi paikalakpani project asi leibak asi gi oina tangai padana sengotaba yadaba ama oiri Indian Railways ki Mission 3000 MT amasung High Density Network HDN Corridor asina leibak asigi miyamda chauna kanaba fangalagani thaurang asina leibak asigi satok sasingi pambaida henu khudong chahanbaga loinana pochai puthok pusinda achagu mateng ama oiragani ngasi phongba pause singi maruba pausingi damak haujik Mangsatabam Premananda leire Premananda Thagachari Suni Kuki gi asokpa sing puthoktabagi mayokta RIMS ta miyamna thomjin khiba draki matangda awangba thakta khanan nekre akanba mi yenga loinana thabak laukhat kadori haiba pau amasung Kuki inpi Manipur na kaukiba blockade handokhibagi pauna ngasi phongba pause singi maroiba pau oiri Kuki asokpa sing puthoktabagi mayokta ngarang numidangsu RIMS Hospital da miyamna thomjindun irang haukibaga amadi laying lamba Kuki ahum khongjang loi singi apamba matungina RIMS tagi puthokre haiba pau Sanga Express Manipuri Pongnafam Sana Lebak Naharolgi Thaudang People's Chronicle Huyen Lanpau Ganfu Mail amasung Hills Hornbill Express tasu ahanba lamaida headline tawduna fongnari Parliamentary Standing Committee na Manipur ga ahenba senthang pinaba recommend tawkre haiba paw Pongnafam gi ani sube headline oidi draki matangda awangwa thakta khana nainakre akanba midyenga loinana thabak lakhat tawri haina Sanga Express Manipuri da ahanba headline tawri pawasi pawse kharda su ahanba lamaida maroi paw oina fongnari Manipur yauna state mangagi mikhal ngakhatlaba yari haina Sanga Express English amasung Manipuri edition da ahanba lamaida fongli Kuki NP Manipur na changsilamba economic blockade ki khongjang handokre haiba pau Sanga Express English edition gi ahanba lamaida fongli RIMS Hospital da mobong kapsin bagi thawang doctor amadi nursing na yaning da fongdogli haiba pau amasu pausi sigi ahanba lamaida fongli pawasi ayama pausi singda su ahanba lamaida headline tawnari Huenlan pau da Aadhaar card lan na sijinabana mitopna voter list da yaksilakpagi khudong chaba lawba ngamhangani haina Supreme Court da wakalakre haina ani sube headline oi tawri Suspension of operations su chanahandanaba jalarongi loop singa dabi tawri haina Manipur Mail da ahanba headline tawri Sanapati jila da
candle thanduna achumba wayal fangan biu haina khongjang changsinkhre haina Hills Hornbill Express da ahan headline tawri Jan Kalyan Sivir Tamelong headquarter da pangthokna ba thorang loire haiba pau Tamelong Times ki ahan headline oiri Suni Thagachari Premananda aroibada maroiba pau amuk Lebaki atai mafamsingda pangthoknabagum Manipur ngasidagi hauduna numidumi chumna Jan Kalyan Sivir campaign pangthoklagani Security force na tongan mafamdagi laloba ani drug lonba myoy ani fare amasong Pradhan Mantri Narendra Modi France ki avian da pangthokliba G7 mifamgi awangba thaki sesanda saruk yari pauloijare